ngasi phongkiba pause singdagi lokhajaba maroiba paw khara sandokna pijeri BJP ki National President Election matungda Manipur da Anouba Leingak ama semlaba yabagi thajaba leire CM oinabagi lamjenda Speaker Saitya Brata MLA Biswajit Radeshyam amadi ex CM Biren gi ming panari thani hena Manipur da President role thamlakpa asiga marakta Anouba Leingak ama semlaba Manipur gi yamdrabada MLA kuntare na Prime Minister Narendra Modi amadi Union Home Minister Amit Shah ga unaraba yai hairi pause sina phangba pawgi matung ina MLA kharadi Mangjongna hauzik Delhi da kem tawduna Prime Minister Narendra Modi amadi Union Home Minister Amit Shah unabagi ayaba lownaba ngaiduna leiri hairi cherakchida hauzik Manipur da popular government ama lingnabagi damakta MLA sing yamna khombagi thabaksu yamna kanna chathanari hauzik phawbagi oina popular government ama semnaba honaba azida Chief Minister oinaba mioi mari chongthorakli haibagi pawsu phangle Chief Minister oinabagi damakta chongthorakli ba MLA sing adudi Speaker TH Satyabrata TH Biswajit amadi Hairo Kendra gi BJP gi MLA TH Radeshyam loinana ex Minister N Bireni hairi pawsin makhatana hai Anouba Leingak ama semlaba honaba asida Chief Minister oigani haiduna mioi mari chongthorokpa asida MLA masing yamna khomba ngamnaba thabak hojik yamna kanna chathanari pawgi likhun amagi matung innadi Chief Minister oinaba chongthorakliba mioi mari asigi manungda Speaker Satyabratana number 1 number 2 da TH Biswajit number 3 da TH Radeshyamna oiri makhoi ahum asigi manungda su center gi lusingba sing amadi intelligence report ki matung innadi Speaker TH Satyabratana number 1 da leiri hairi pawgi source asina makhatana hai lakliba April kunda BJP gi National President khanbagi mifam ama pangthokadori maduna mikhalasi pangthoklaba matung Manipur da popular government ama thamnabagi khongthang lokhalakpa yai masigi mangjongna center lenga ki lusingba sing unanabagi Manipur gi MLA kaya Delhi da changsin kiba oigani hainari adumakpu Delhi da changkiba MLA sing asina masa masagi oiba thabak singini haibadu phongdokibadi laikrabani adumak oina NPP Manipur gi state wide Joy Kumar gi matung innadi hiramasi gi matangda karigumba wafam amata khangba leite haikibaga loinana NPP gi MLA singgi maikeidagidi asigumba Anouba popular government ama semnaba demand tawbasu leidri hairi nakal amaromda ngarang athengbada Manipur Legislative Assembly gi member tare na Governor Ajay Kumar Bala Raja Bhavanda unakiba aduda Sawolban AC gi MLA RK Imo Langthabal AC gi MLA Karam Syam Konthojam AC gi MLA aduga Hanagi Health Minister Dr. Sapam Ranjan Health Areas Committee gi Chairman oiriba Nungba AC gi MLA Dinganglung Dipui Gamai Patsoi AC gi MLA Sapam Kunjakeswar Lamlai AC gi MLA KH Ibomcha amadi Wabugai AC gi MLA Usam Deben yauna Governor ga unakiba aduda miyam gi interest ta tongan ba issue kaya puthokuna khanaki haina Raj Bhavan dagi thadorokpa chirol amana fondorali Makatarakpa pauda afaba makhalgi khulai paiduna chaluba kuki jogi mioi ani Churachandpur District Police na fare hairi Churachandpur District Police na district asigi mafam amada afaba makhalgi khulai sing yanduna chatpa social media da viral oikiba video amagi matung inna kupna thijilaba matung khulai sing paiduna social media da viral oiriba video aduda yauriba kuki jogi naha ani police na phagat pangamkre police na pharaba kuki jogi mioi ani adudi Laman Sunal Tobing Chahi Kumapal amasung Chinchonlun Chahi Kuntra makhoi ani Churachandpur district tagini hari makhoi ani na ngarang numit yungba matung Churachandpur district ki new lamkada leiba Jamsuwan amadi Sahai lamkhaida bom pokhai kiba thodok thokraba matung Churachandpur district ki police na phaba ngamkhibani hari makhoi ani mak police custody da makhataba legal gi action lokhatnaba thamkre amaromda Churachandpur district ki police na WhatsApp group channel link singda Kanglop masel khanaba yaba pausing thagatuna mipai hanba amadi public ta akaiba piba singi mathakta FIR taruk register tokre hairi Maka tarakpa pawda lan asida apikpa phurup singbu victim ohenduna usin sinnaba kuki singna honari haina hira kabuina thongdokre Sahi kaya changna kuki singna hiram asigi matangda yelongmi singbu muthatnaba honaduna lakhi masigi charuk ama oina yelongmi yek salai leijaba lamdam asigi phurup macha singbu kuki phurupni haina document kaya phongbata natana nung stone phawba yungduna lakli masida natana Kangpokpi district manungda leiba kom liangmai purum
Kharamna Chingbasingi Khulsingbu Kuki Village ni haina document semjinduna center da thabada natana lal asida namduna yahonbagi thausil sinduna lakli makhogi pandam asi Manipur mache tana thugainaba lal asida apik apikpa phurup singbu victim ohenduna usin sinnaba khonabani haina Indigenous Peoples Construction Committee gi chairman Federation of Haumi gi vice president Dr. K. Hirak Kabuina Fondorali Hiramasiga Mari Lainana Ngarang Kabo Lekaida Leiba Federation of Haumi gi loisangda pangdokiba paugi mifam amada mahakna makata raduna hai Aimol Anal Chiru Sothe Kairau Koireng Kom Maring Moyon Monchang Purumna Chingbasing asi Kuki tribe ta hana chingnaba honaramba asigi mayokta yek salai leiba phurupsing asina kayarak hanna makhoi Kuki tribe nate haina sengdokiba laikrabasu ikai khangdaba masin thiba akiba phaudaba Kuki singna apikpa tribe singbu Kuki phurupta singsinnaba honabadi haujiksu leptri aikhogi yelomi phurupu kanjanaba Federation of Homina yelomi yek salai leiba phurup kunmanga gi ming hakpa indigenous pillar ama songbung kabui Khunjauda lampiduna yungnabagi thorang loisilagle tha asigi kunmathoida pillar asigi akoibada u thabagi thorom ama pangthokani masida yelomi phurup kunmanga asigi luchingba singna VIP singna Naga People's Organization NPO CSO singna charu yagani masida lamdam asigi miyamnasu charu yabiyu hairagli mahana makatana phondokibada indigenous pillar asina sahi cha kaya iramdam asigi yek salai leijaba phurup singi saktam ama oiduna haurakliba mirol singna khangba ngamlagani hairi Makatarapa pauda Technopal gi saibomda yamlaba explosive Nongmei maru phagat kre Indo Myanmar border alert lauthokre Security Force na Technopal District ki Saibom area da masing yamlaba IED amadi Nongmei maru sing phagat khibaga loinana Indo Myanmar border da security alert lauthokre hariba security alert asi Central Security Force na local police ka loinana ngarang Technopal District ki Saibom khulda khudakta pangthokiba search operation da magazine ga loinaba country-made 9mm pistol ani 9mm ammunition mari improvised explosive device tara hand grenade nipal amadi pompi cell nipan phagat pangam kibani hari official source na hai chathakiba source asi search asi intelligence ki report matung inna Saibom khulgi area da Insurgency gi group sing miyoi sing changsilakadore haibagi pau phangbadagi security personnel singna metal dating amadi sniper dog sing sizinaduna mafam aduda paksana search operation adu chathakibani hairi chathaba aduda kulaising adusu phagat pangamki official source asina makhata na hai Technopal district ki Indo Myanmar border ga naknaba khulsingda insurgency gi anti social activity sing hengalakpana maram oraga security da chauna sinaragli maram asina Indian security force na hariba mafam sing asida security gi high alert lauthokibani hairi Makatarapa maruiba pau amada Arambai Tengol gi piarogna wafam khara thamlakli awang maikeida kanagumba miyoi kharana AT amadi ai isagi ming sizinaraga paisa khaibagi pau khara fangjare masi khudak sidagi lepiyu aikhoina thiba haure karigumba proof ka loinana thengnaragadi nakhong nakhut pulap thudekani aduga police ta sinajagani AT na hojik awang maikeida paisa siki amagi donation tawba leitri karigumba taroklagadi misak adu khudakta pharaga aikhoida pau pibirau haina PRO Robin Mangang Khwairakpamna Fondorali Makatarapa pauda Salai Teret ki Firal Khongpakna netuna karem kathaina kiba Kuki terrorist sing cherak piragani haina governor na Fondorali haina Ibomchana Fondorali Salai Teret ki Firal da Khongpakna netuna karem kathaina kiba Kuki terrorist sing faraga maralgi matung inna cherak pigani haina governor na MLA Teret ka unabada thajaba pirakle haina Lamlai Kendra gi MLA KH Ibomchana ngarang Lamlai Kendra gi sekta da leiba Phidam Pata Rajya Sabha gi MP Leisemba Sanajawbana Nungthabi Khubam Semgatnaba Yengsinba lakpada mari leinana fondokibane thorom aduda MLA Ibomchana makhata kibeda hojik miyamna thengnariba awaba singi matangda ngarang Langthabal Kendra gi MLA Karam Syam Lamlai Kendra gi MLA KH Ibomcha Patsoi Kendra gi MLA Sapam Kunjakesor Konthokjam Kendra gi MLA Dr. Sapam Ranjan Wabagai Kendra gi MLA Dr. Y. Diben Sagolban Kendra gi MLA RK Imo
नुंबा केंद्र की MLA दिंगांगलुम गांगमैना सरुक यादुना गवर्नर उनखिबनी MLA सिंगी माइकेदगी नुमित खरनी की ममांगदा अफब मखल की खुलाई पाइबा कुकी टेररिस्ट खरना सलाई तरेट की फिरालदा करेम कथाइनदुना तौखिबा लिचत अदु मतम खरा इंथरुरबा लाल असी अमु हौगलकनबगी मचाक ओइरकदौरे मराल लेबसिंग फारगा मतिक चाबा चेराक पिबिनबा हाइजकी गवर्नर की माइकेदगीसु कांगपोकपिदा नोंमै पाइरगा फुटबॉल सानबदा यावकिबसिंग फागतखिबगुम सलाई तरेट की फिरालदा तौहैदबा थबक तौखिबसिंग फागतकनी हाइना थाजबा पिरखि MLA सिंगी माइकेदगी PR लाकपदगी नकल अनि की मरक्ता नोंमै कापनबा लेफनबा ngamduna लैरिबा लाल असी अचौबा अवोनबा अमा पुरकपा ngamle नोंमै कापनबा लेपा ngamkrabasु लैंगाक की माइकेदगी नेशनल हाईवे सिंगदा फ्री मूवमेंट याहनगनी हाइना लाउथोखिबदुदी थबकतो ओंथोकपा ngamdabana मियामना लैंगाक की मतकता वहंग कया हंगनरगली मरमसिना हौजिक वरी सानबा हौरिबा असी अथुबदा तंगदु लेताबा पुरकपा ngamnaba खोंजेल यांखत हनबियु गवर्नरना खुलाई फागतकनी हाइना थोखिबा याथंग अदुगी मतुंग इन्ना तंपाक्तगी खुलाई कया फागतखिबगुम सिंगदगिसु फागतपियु हाइना हाइरमखि हाइरि मखा तारप पावदा curfew लाउथोक्तुना अथिंगबा थमग्रे उखुल डिस्ट्रिक्ट की संगसिंग विलेज अमदी लुंगरेफुंग तांखुल की खुंजा मचेल लमगी वाहौदगी ngarang खना चैनबगी थौदोक्ता संगसिंग खुलदगी चही कुंद्रा तरुक सुरबा नुपा अमा लैकिदबगा लोइनना खुंजा मंगा अशोक अपन नंगकिबा अदुगा मरी लेनना उखरुल डिस्ट्रिक्ट एडमिनिस्ट्रेशन ना BNSS की सेक्शन 163 की सब सेक्शन अमगी मखादा खुल अनि असिदा पब्लिक कर्फ्यू थमदुना मी पुनबगी अथिंगबा थमग्रे सर्च अमगी मतुंग इन्ना हारिबा खुल अनि असिगी खुंजा सिंगना ngarang numit yungba matung pung ani rom tarakpada lamgi wahaudagi khunja maselgi marakta ungkhanaba thokduna khana chainaba haurakibani khana chainabagi thodok aduda sangsing kholdagi ramyon RK chahi kuntra taruk apokpa ramlung RK yamna thina soktuna Ukhrul district hospital da laikanaraba matung laikidre hairi thodok aduga mari lainana miyosing adudi सिंचिंग खुलदगी अरुण RK चही कुंथा तरुक जोसेफ RK चही यांखै मरी अमदी पीटर RK चही हुंबुद्रा हुमदोय अदुगा लुंगरैफुंग तांखुल खुलदगी सोकलबा रेजोस RK चही कुंथा मरी निंगसिंग RK चही हुंपुनी हारी थौदो असि थोक्रब मतुंग ngarang nungthil pung ani dagi hoduna additional district magistrate पाली माकन्ना ऑफिशियल ऑर्डर अमा थोक्तुना BNSS की सेक्शन 163 की सब सेक्शन अमगी मखादा खुल अनि असिदा पब्लिक कर्फ्यू थमदुना मी पुनबगी अथिंगबा थमख्रे हाइरि ऑर्डर अदुदा खुल अनि मकी खुंजा सिंगना मकोय मकोयगी मयुम सिंगदा लैदुना थबक थोरम सिंग तौबदा युमलो नरिबा खुंजा सिंगदा अकाइबा पिरोइदबनी हाइरि मसिगा लोइनना खुल अनि मक्ता डिस्ट्रिक्ट एडमिनिस्ट्रेशन ना पामदबा थौदो मखा ताना थोक्तनबा अकनबा सिक्योरिटी की सेक्शन थोरांग सिंग लौखतख्रे हाइरि मखा तारकपा पावदा थेंगनरिबा लाल असिदी अराइबनी अखोय मसेलगी मरक्ता सिंगसेप हाइनरिबसिनी लुरिबदी हाइना लैसेमबना फोंदोक्रे राज्य सभा की MP सु ओइरिबा निंगथौ लैसेमबा सनाजावबना हाइख्रे मदुदी थेंगनरिबा लाल असिदी अराइबनी अखोय मसेलगी मरक्ता सिंगसेप हाइनरिबसिनी लुरिबदी वफम असि ngarang सेक्तागी हिदम पार्ट लैबा इमा नुंथाबी खुबम सेमनबा मफम येंगबा लाकपदा वफम असि माना फोंदोखिबनी सेक्ता हिदम पार्ट मालेम लैसेम लोलदगी लैरकलबा नुंगनी हाइना थाजनरिबा मतिक मेयै चेनबा नुंथाबी लाइरेमबिगी खुबम सेमगतनबा निंगथौ लैसेमबा सनाजावबना मफम येंगबा लाकप खोंगचत अदुदा लमलाई केंद्रगी MLA KH इबोमचा मणिपुर यूनिवर्सिटी ऑफ कल्चर की प्रोफेसर P गुनिंद्रोना चिंगबा सरुक यारखी खोंगचत अदुगा मरी लैनना लैसेम सनाजावबना मखाताना फोंदोखिबदा सेक्ता हिदम पाता लैरिबा इमा नुंथाबिगी खुबम असि सेमगत निंगलकपा कुइरबनी सेक्ता खुलगी मिहुत सिंगना खुबम सेंगोट पिनबा नहोंगना अमुक निंगसिंगलकपदगी सेंगोटनबा थौरांग तोरकपनी खुबम असि अथुबदा सेमलगनी हौजिक लैरिबा फिबम असिगी मतंगदा मांगना मखा ताखिबदा थेंगनरिबा लाल असि यामना हेन लाइबा हाइबदु ओइद्रबसु माइ पाकपा यामना लूना थोकदबा लान नते अखोइना सोइदना माइ पाकनी लाल थेंगनबदा अखोइ अमगा अमगा पुनसिलगा होनमिनगदबा असिदा अमगी असोइबा अमना सोशल मीडियादा थागतुना करिमनबा अखोइ मसेल चिंथनबा होनदुना लैरे लैरिबा फिबम असिददी अमना असोइबा यौरकलबसु ngakpibगा लोइनना सेमदोकमिननबा होनगदबनी सोशल मीडियादा मियोइ अमगी कैरियर महंद्रिङैदा मनुंगदा लोसिनबा होनबना फै अखोइ अमत ओइना लेमिनरबदी यंगनबा माइथिबा पिबदा अरुबा ओइरोइ हाइगी मखा तारकपा अरोइबा पावदा CM ओइबा ओइदबा लेबा कन्नबगिदमक थबक तौखिगनी हाइना XM बिरेन फोंदोक्रे
ꯃꯃꯥꯡꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯤꯉꯩꯗ ꯄꯥꯏꯈꯠꯂꯝꯕ ꯃꯅꯤꯄꯨꯔ ꯏꯀꯣꯅꯣꯃꯤꯛ ꯔꯤꯚꯥꯏꯚꯦꯜ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯡꯒꯪꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯌꯨꯊꯁꯤꯡꯅ ꯄꯨꯊꯣꯛꯄ ꯄꯣꯠꯊꯣꯛꯁꯤꯡ ꯉꯔꯥꯡ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯂꯨꯋꯥꯡ ꯆꯪꯐꯝꯗ ꯂꯩꯕ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ ꯈꯨꯗꯣꯜ ꯇꯝꯕ ꯂꯥꯛꯈꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯗꯤ ꯈꯥꯡꯉꯕꯣꯛ, ꯄꯥꯡꯒꯩ, ꯀꯨꯝꯕꯤ, ꯃꯣꯡꯁꯥꯡꯒꯩ, ꯋꯥꯡꯉꯨ, ꯇꯦꯔꯥꯈꯣꯡ, ꯇ꯭ꯔꯣꯡꯂꯥꯎꯕꯤ, ꯂꯩꯃꯔꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞ, ꯁꯥꯏꯇꯣꯟ IDP, ꯅꯣꯡꯄꯣꯛ, ꯀꯛꯆꯤꯡ, ꯋꯥꯏꯇꯣꯟ, ꯃꯌꯥꯡ ꯏꯝꯐꯥꯜ, ꯁꯦꯛꯃꯥꯏꯖꯤꯟꯅꯆꯤꯡꯕꯁꯤꯡꯅꯤ꯫ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ CM ꯑꯣꯏꯕ ꯑꯣꯏꯗꯕ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯈꯤꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ꯫ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯥꯡ ꯂꯥꯛꯇ꯭ꯔꯤꯉꯩ ꯍꯧꯈꯤꯕ ꯆꯍꯤ 6ꯂꯣꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯏꯪ ꯆꯤꯛꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯗꯁꯨ ꯃꯅꯤꯄꯨꯔ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯗꯨꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯄ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯪ ꯇꯞꯄ ꯄꯥꯝꯗꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯤꯡꯕ ꯈꯔꯅ ꯌꯦꯜꯂꯣꯡꯃꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯆꯠꯊꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯃꯗꯤ ꯏꯐꯨꯔꯨꯞ ꯀꯟꯅꯕꯒꯤꯗꯃꯛ ꯆꯣꯡꯊꯣꯔꯛꯈꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯉꯥꯛꯊꯣꯛꯍꯧꯕꯗꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯤꯡꯍꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯁꯤ, ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯆꯤꯡꯊꯅꯕꯒꯤ ꯀꯜꯆꯔ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯄ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫